ꯅꯨꯡꯉꯥꯏꯕꯤ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯗꯨꯗꯤ ꯑꯩꯅ ꯅꯝꯖꯔꯛꯑꯒꯦ ꯃꯊꯛꯇ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯆꯥꯕ ꯑꯃ ꯃꯐꯩꯗꯣ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯁꯦꯝꯗꯣꯏꯅꯦ ꯑꯗꯨ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯀꯃꯥꯏ ꯁꯦꯝꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯖꯔꯒꯦ ꯃꯌꯥꯝ ꯔꯦꯁꯤꯄꯤꯒꯤ ꯚꯤꯗꯤꯑꯣ ꯂꯩꯔꯦ ꯑꯃꯨꯛꯀꯁꯨ ꯔꯦꯁꯤꯄꯤ ꯉꯁꯤꯗꯤ ꯑꯕꯅꯥꯎꯅ ꯔꯦꯁꯤꯄꯤꯒꯤ ꯕ꯭ꯂꯣꯛ ꯂꯣꯏꯅꯃꯦ ꯍꯥꯏꯔꯦ ꯑꯩ ꯌꯦꯡꯗ꯭ꯔꯤ ꯚꯤꯗꯤꯑꯣꯁꯦ ꯀꯃꯥꯏꯅ ꯅꯝꯒꯦ ꯍꯥꯏꯕ ꯁꯤꯁꯦ ꯑꯃꯨꯛꯀ ꯊꯣꯡꯉꯤꯁꯤꯅ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯆꯥꯊꯣꯛꯄꯗꯣ ꯄꯥꯕꯨꯡ ꯚꯤꯗꯤꯑꯣꯗ ꯎꯔꯦ ꯑꯗꯨꯒ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯃꯥꯅ ꯆꯥꯒꯦꯅ ꯂꯥꯛꯀꯥꯟꯗꯅ ꯃꯩ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯒꯤ ꯁꯥꯎꯔꯦ ꯑꯗꯨꯗꯒꯤ ꯑꯕꯅꯥꯎꯒ ꯆꯦꯆꯦ ꯕꯦꯝꯒꯗ ꯑꯃꯨꯛꯀ ꯇꯧꯔꯣꯅ ꯑꯃꯨꯛꯀ ꯇꯧꯍꯟꯕꯅꯦ ꯁꯤ ꯃꯐꯩ ꯑꯅꯤ ꯉꯁꯤꯗꯤ ꯑꯕꯅꯥꯎ ꯏꯕꯥꯅꯤ ꯑꯃꯃꯝ ꯐꯪꯉꯦ ꯈꯨꯠꯅ ꯉꯔꯥꯡꯗꯤ ꯆꯥꯃꯁꯅꯒ ꯌꯥꯝ ꯇꯧꯈꯤꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯈꯨꯠꯅ ꯗꯥꯏꯔꯦꯛ ꯇꯧꯔꯅꯤ ꯑꯗꯨꯒ ꯁꯤꯗ ꯑꯇꯩ ꯏꯟꯒ꯭ꯔꯤꯗꯤꯌꯦꯟ ꯃꯌꯥꯝꯗꯣ ꯉꯁꯥꯏ ꯑꯩꯅꯁꯨ ꯍꯥꯏꯕꯗ ꯌꯥꯎꯖꯈ꯭ꯔꯦ ꯑꯗꯨꯅ ꯆꯥꯔꯁꯤ ꯃꯊꯛ ꯀꯥꯈꯠꯂꯦ ꯑꯗꯨꯒ ꯃꯊꯛ ꯀꯥꯈꯠꯂꯒ ꯑꯩꯈꯣꯏ ꯃꯐꯩ ꯁꯦꯝꯕꯗꯣ ꯑꯍꯥꯟꯕꯗ ꯃꯐꯩꯁꯦ ꯁꯨꯃꯥꯏꯅ ꯃꯨꯟꯅ ꯇꯥꯎꯗꯣꯏꯅꯦ ꯁꯨꯃꯥꯏꯅ ꯈꯔꯗꯤ ꯁꯤ ꯑꯣꯏꯅꯕ ꯇꯥꯎꯔꯅꯤ ꯑꯗꯨꯒ ꯀ꯭ꯔꯤꯁꯄꯤ ꯑꯗꯨꯒ ꯃꯐꯩꯁꯦ ꯉꯁꯤꯗꯤ ꯄꯨꯟꯅ ꯃꯐꯩ 5ꯅꯦ ꯇꯧꯗꯣꯏꯁꯦ ꯁꯤ ꯑꯩꯈꯣꯏꯅ ꯁꯦꯝꯖꯗꯣꯏꯁꯦ ꯃꯃꯤꯡ ꯈꯪꯗꯕ ꯆꯤꯛꯀꯟꯅꯦ ꯑꯗꯨ ꯃꯥꯏ ꯁꯤꯒꯤ ꯆꯤꯛꯀꯟꯁꯤꯒꯤ ꯁꯣꯁ ꯑꯍꯥꯟꯕꯗ ꯁꯤꯒꯤ ꯃꯣꯔꯣꯛ ꯄꯥꯎꯗꯔꯁꯦ ꯆꯥꯃꯁ ꯀꯌꯥꯅꯣ ꯃꯣꯔꯣꯛ ꯄꯥꯎꯗꯔꯁꯦ ꯆꯥꯃꯁ 3 ꯍꯥꯞꯄꯒ ꯃꯣꯔꯣꯛ ꯍꯥꯞꯂꯀꯥꯟꯗ ꯁꯤꯒꯤ ꯀꯅꯝ ꯃꯀꯨꯞ ꯒ꯭ꯔꯦꯠ ꯇꯧꯔꯕꯁꯦ ꯑꯁꯤ ꯍꯥꯞꯆꯤꯟꯗꯣꯏꯅꯦ ꯑꯗꯨ ꯌꯦꯟꯁꯦ ꯈꯔ ꯇꯥꯎꯕ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯆꯥꯃꯁ 1 ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯉꯁꯥꯏ ꯁꯣꯁ ꯁꯦꯝꯕꯗꯨꯗ ꯃꯈꯣꯏꯁꯤꯗ ꯆꯤꯅꯤ ꯈꯔ ꯍꯥꯞꯇꯣꯏꯅꯦ ꯆꯤꯅꯤ ꯈꯔ ꯍꯥꯞꯄꯒ ꯃꯈꯣꯏꯁꯤꯗ ꯃꯈꯥ ꯀꯩꯀꯩ ꯍꯥꯞꯀꯦꯗꯣ ꯍꯥꯏꯖꯔꯛꯑꯒꯦ ꯍꯧꯖꯤꯛꯁꯤꯗ ꯖꯤꯟꯖꯔ ꯍꯥꯞꯄꯦ ꯖꯤꯟꯖꯔꯒꯤ ꯃꯊꯪꯗ ꯁꯣꯌꯥ ꯁꯣꯁ ꯍꯥꯞꯄꯒ ꯑꯣꯠꯈꯥꯏꯗꯣꯏꯅ꯭ꯔꯥ ꯁꯣꯌꯥ ꯁꯣꯁ ꯍꯥꯞꯄꯒ ꯐꯖꯅ ꯑꯣꯠꯈꯥꯏꯔꯅꯤ ꯑꯗꯨꯒ ꯁꯤꯁꯦ ꯁꯦꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠ ꯑꯃꯗꯤꯅ ꯁ꯭ꯋꯤꯠ ꯄꯣꯇꯦꯇꯣ ꯁ꯭ꯋꯤꯠ ꯄꯣꯇꯦꯇꯣꯁꯦ ꯐꯖꯅ ꯆꯥꯝꯃꯅꯤ ꯈꯣꯛꯑꯅꯤ ꯊꯥꯡꯅ ꯈꯦꯠꯂꯒ ꯄꯤꯁꯇ ꯀꯛꯇꯣꯏꯅꯦ ꯉꯁꯥꯏꯅ ꯍꯥꯞꯈꯤꯕ ꯄꯣꯠ ꯃꯌꯥꯝꯗꯣ ꯐꯖꯅ ꯁꯤꯒ ꯃꯊꯤꯟ ꯇꯧꯔ ꯑꯣꯠꯈꯥꯏꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯃꯁꯛꯁꯦ ꯁꯨꯃꯥꯏꯅ ꯑꯣꯜꯂꯦ ꯗꯥꯏꯔꯦꯛ ꯑꯃ ꯍꯣꯠ ꯑꯦꯟ ꯕꯒꯤ ꯁꯣꯁꯇꯣ ꯃꯥꯜꯂꯦ ꯑꯗꯨ ꯃꯅꯝꯗꯤ ꯑꯔꯣꯏꯕꯤꯗꯤ ꯅꯨꯡꯁꯤꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯁ꯭ꯋꯤꯠ ꯄꯣꯇꯦꯇꯣꯗꯣ ꯁꯨꯃꯥꯏꯅ ꯄꯤꯁꯇ ꯀꯛꯑꯅꯤ खितंग पीस कꯛꯄꯗꯨꯁꯨ खितंग आलू दुमाइना चावबा दुगा सी आलूजे अमु खोनी दुगा सी आलूजे खोलकांदा पीस तगवानी दुगा मखाइ जनाबे दुगा साइ मखै नामदो लोइरे मखै अहुम मुंदु लोइरे दुगा मखै अहुम मुंदु सिदले दुगा साइगी सॉस दुदा थाव तंग हाप्तोइने असेंगोदि थाव दो हाना हाप्तोइने होय अखोना सुमाइना फजना थाव हापगा ओलनी दुगा अखोइगी सॉस लोइरे दुगा सा आलूदो पिस कानी होय पिस कापदा पिंजाबा म्याम दुगा सिदा हापतो रिंग दे मैम ने तेलो रे मखै पिटेतो दुगा सिना आलू दुगा सागी आलू स्वीट पोटेटो तेलो मैम दो सी हापचलनी दुगा मखै हम हापलो कांदा मसाइ खोइना सेम्बा सॉस तो लसों हजेलगा दोदेना मसाइ सॉस के मथक्ता इसिंग खरा हजेलनी दुगा इसिंग हजेलकांदा थुम खितंग हापचलनी दुगा मखा मसा खोइ यंदो मसक्के सुमाइ तौरे इसिंग याम कुइना फुटंगिदोने इसिजे पीस अममम थुमैने अदु अमुक मखा चाजरागे इस फजबा हमें कलोरो आई खुद दोइन पायनी सिदि सी महाउजे हेक चिकपदा दुम लैदे हेक थेंबदु दुम हावबो फावरे सिजे लैदे हेक थेंबगा ओ क्लियरली तौबजा महाउ याम कंसिस्टेंट ओयबा ngang jagi mahau do ba adu manne ba so
Thực lượng ăn mùi à? Hỏi em อาหารแบบกระบอกต่อโตบุรีเนาะ Masih sweet potato apa kurang? Apa kau mana tu? Ini sweet potato apa tu hal? เดี๋ยวเขาต้องมาเลยชุดตัวเลย Tôi giờ đâu rồi? ประโยค Thì sáng ngủ là can đó. มาแล้วน้ำส้มแบบ Ang ngủ có portion je na. Chỉ lâu gồm gì nữa? Hàng portion betul. Chỉ lâu gồm je han betul ah. ต่อนะโอเคRestoran na sa laga fast food na sa sada dyan. พี่จ้ากัดเลยจ้ากัดอะไรจะติ้งน้องเทียนอย่างไร Amdo ko siyang biro lagi. Yan. Thì gravy ơi cái mà sao mà giờ có thể xem hỏi anh đi hả? Xem hỏi. Này làm nào nó tên bị đẻ. Ôi kiêng cái thôi. เกลียดเลย Ini tuh. Apa lagi ya? ช่วงนู้นอามุ่งได้จะเคยน้ำเดือดช่วงนั้นนี่แบบยาจะเหลวแบบ Lah. Kamu berarti ya? Kau kira nama dia macam mana ni? Apa? Cak ke siapa yang hal saja? งานกี่บาทสเปตีเดียวมันถึงเดียวหันจ้าถ้าหากมันจะเป็นแบบกระก็ลองนั่นกันมีจ้ะเดี๋ยวที่เนี่ยมาปุ่มดีกว่าปุ๊บ Lalu ada hal ke apa? Pun nak apa? Lalu nak guna. Mahal loh ini. พี่อยู่ Hả? Cứ ngày sau này sẽ học. Đến liệt cái gì nó cho họ. พี่ก็ต้องเรียนวิชาเจ้าจะถึงจังเนาะกันเราจะมาตัวก่อนมัวพี่จับจ่ายสักอย่างตัวแล้ว Singan Gilipo. Thêm mấy lịch ninh ngâm dần này còn bread ông có tổ còn nó cho cái tân cái tổ liệt để mới hỏi. Có hỏi. เรียนวิดีโอของมึงโปรแกรมเฮาเบสเลย Anyways, मैं आप दोनों सी वीडियो जो बता सी लोशन जाएगा. ที่วิดีโอที่น้องไอแบบนี้ไลค์ตัววิว subscribe ตัววิวมาสูง Share ตัววิว मैं आपने कि नो साइगी अपन ने साब दो हावी हाउ के हाउ दो सी दी अब नाउ नंबर रेसिपी दो follow ตัววิวก็मैं आप जो युमจะทงไว้ยังวิวहावी हाउ के हाउ दोมาทั้งยี่คอมเมนต์ช่วยดูนะให้พี่โรใจตัววิวสิงนะบ๊ายบาย เราไป đầu đầu nữa chế bên nhìn bên nó tàu gì đầu đầu nữa chứ chế tàu đó đấy chú hậu hậu tế anh đâu à 필리포도 떼주죠. 슛 건드려야 돼. hậu cơ đi ra 건드려야 돼. thế tôi để tôi hậu hậu này 하여. 나들이 뭐 거의 밥부터 그래도 땡찌하게 허영이 못한 거야. 미디어 넘는 거 찌하게 꺼. 왜 하라. dạ này phòng cũng là hậu để mát ra phòng tôi đi xem như này tí tí 그다봐. phòng cũng cho phòng tôi đi xem mình nè để nó 너무 많이 비싸게 다 몰래 입는 거야. bye 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 bye